Usik charoi amagi yamna phajakraba hinjang napitana thallaba labuk ama leizarami. Labuk aduda matay manaw kwak anikhakna numitki laklaga tongami. Kwak nupi aduna mapuroibada hairaki. Urabarase migidi kayagi matik phajariba amunba ahauba mairino morogo akhoigidi kadai nangna akhoigi labukto amata subidrabanina kariyumba amata haude napi singbina pik khankhare adu ata khakte aidi magi labukse akhoina lawgadabani magi ahauba phol singse ai yamna chaningi huralaga numitki sabado ai puk thandeba nangne karino upay ama tawraga labuk ase akhoina lawnabagidamagta tawgadabani. Mathangki numitta charoi aduna magi masa anida asumna hairami. Isasa imane akhoigi haijang napi thanba labuk adudani ngahakta chalokhige karigumba amata thongningai leitedu aine mairen khara lawrukhige haujik sanaba dakhoi baini sanaramuko thongse chetna nochalaga leigadabani mi amattana thong hangu haibada hangoidabani horen mama laagani isato mama lae thong hangu hairagata thongse hagadabani ko. Charoigi masa aniduna sanaba loirakpada mama adusu maiden ama puduna laklami. Isasa lao sarasi. Charoi mama masa ahum ado mamana purakpa maiden adu charaga yamna harauna leizarami. Aduga amaromdana mabuk phatraba kalakpana thallaba kwak amuba matay manaw aniduna mayumda asumna hainarami. Makhoi bada aira kayara khana haikre sendrang dugi law ado munna batau haidana haujik kari sarage base imung sida kari su chaningai amata leite icha sing asina hai mi oiraga kari no ba ina pizza dauri base haujik pudi marum da leiri bani na phairene aina mu kari sadori imung da kari gumba amata tahandre nangna ne thabak suning da base masidagi loina makthorak liba ngaktani. ꯑꯣ ꯐꯔꯦ ꯐꯔꯦ ꯍꯌꯦꯡꯃꯛ ꯆꯠꯂꯒꯅꯦ ꯁꯦꯟꯗ꯭ꯔꯥꯡ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯂꯧꯐꯝ ꯑꯗꯣ ꯍꯦꯛ ꯃꯨꯜꯂꯨꯔꯒꯦ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤꯅꯦ ꯃꯇꯝ ꯀꯌꯥꯗꯒꯤ ꯇꯥꯗꯅ ꯂꯩꯔꯤꯕ ꯂꯧ ꯑꯃꯠꯇ ꯎꯕ ꯌꯥꯗ꯭ꯔꯕ ꯑꯀꯪꯕ ꯂꯩꯄꯥꯛ ꯑꯣꯏꯕ ꯂꯧꯐꯝ ꯑꯗꯨꯅꯅꯦ ꯃꯉꯣꯟꯗ ꯍꯦꯛ ꯄꯤꯁꯜꯂꯒꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯂꯧꯐꯝꯗꯨꯗ ꯍꯧꯔꯤꯕ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯐꯣꯜ ꯃꯣꯜ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯦꯗꯅ ꯅꯄꯨꯛ ꯄꯦꯟꯅ Kwak matay manaw ado charoigi manakta paiduna laami. Kwakna charoida asumna hairai. Charoi ibema nangi lam ase na kuboknane nang laktrikaida ahoi pabungda yolamabani adunane lam asi nang yangna thadu Madu oithoktabani da tato kwak adudi ikubokta so aingoda amata hairamde mafamsidi aina lakpadagi haijak tapi thaduna sizinairakibani aduga haujingna tadona nangini hairaga yabadate nang lauro nangise egoda piu haibanin he nangoda arembada nangi lamse laugi haibana tene nangi nakubokna thamambado hadokpa ngamdragadi akoina hujik lauba taredana nangi karina tik leidana lamasi hadoktariba aina haidbasi yauko natrabani nang phattaba oigani akoigi lam ama leirido aada hijak napi amata thadaba yadadana leiriba mafamdo nang lau Karinone tata kwaknangna haibiribadubo mafam asidi ikubokna aingonda pibiramlibani hijang napi thaduna ijasing asi yu haiduna aduga ngasina tadana o tadagi pamungda thamami haiba ahansing aduna ngasidi leikidrabanina asengbodo khangdredo adubu isorgi wayaldi soidana nongma natraga nongma tawrakani he tata kwak. Ay, nangonda aina aigi lamsu pibiriba aduga matamsu pibiriba aduga sunangna yaningdragani karigumba amata piraroidana nang nakhutto ihang hangna leihuraniaba lamase aingonda pirasu aigi lam ado nang laujaro aduga nangna thokpa hijang napi thagera kari tawgera pothoknaba hotnaraga namana sahingnaba lambi ama taw haibanin he
ꯃꯇꯥꯡ ꯑꯗꯨꯗ ꯆꯔꯣꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯛꯏ꯫ ꯃꯁꯤꯒꯤ ꯀꯗꯔ ꯈꯥꯡꯕ ꯃꯥꯏꯕꯨꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯒꯤ ꯂꯝꯁꯤ ꯃꯥꯅ ꯃꯨꯠꯈ꯭ꯔꯅꯤ꯫ ꯑꯩ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯆꯪꯗꯅ ꯑꯩꯒꯤ ꯂꯝꯁꯦ ꯃꯨꯠꯈꯤꯕ ꯇꯥꯔꯒꯗꯤ ꯏꯆꯥꯁꯤꯡꯁꯤꯅ ꯀꯔꯤ ꯆꯥꯕ? ꯐꯔꯦ, ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯌꯥꯔꯒꯦ, ꯃꯥꯒꯤ ꯂꯝ ꯑꯗꯣ ꯂꯧꯔꯒꯦ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯑꯩ ꯁꯣꯏꯗꯅ ꯃꯐꯝ ꯑꯗꯨꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯥꯔꯒ ꯑꯐꯕ ꯂꯝ ꯑꯃ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯆꯔꯣꯏ ꯑꯗꯨꯅ ꯂꯝꯕꯤꯗ ꯄꯥꯏꯅ ꯄꯥꯏꯅ ꯑꯁꯨꯝꯅ ꯈꯜꯂꯛꯏ꯫ ꯑꯩ ꯇꯥ ꯒꯨꯂꯥꯞꯄꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯀꯦ꯫ ꯀꯅꯥꯅ ꯈꯪꯏ ꯃꯥꯒꯤ ꯇ꯭ꯔꯦꯛꯇꯔꯗꯨꯅ ꯑꯩꯒꯤ ꯂꯝ ꯑꯗꯨꯗ ꯑꯃꯨꯛꯇ ꯈꯣꯏꯕꯤꯔꯕꯗꯤ ꯂꯝ ꯑꯗꯨ ꯑꯃꯨꯛ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯊꯥꯕ ꯌꯥꯒꯗ꯭ꯔꯥ? ꯆꯔꯣꯏ ꯏꯕꯦꯝꯃꯅꯤꯅꯦ, ꯀꯗꯣꯝꯗꯒꯤꯅꯣꯅꯦ ꯆꯔꯣꯏ ꯏꯕꯦꯝꯃ? ꯌꯥꯝꯅ ꯀꯨꯏꯔꯦꯗ ꯎꯗꯕ꯫ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯅꯣ? ꯅꯆꯤꯟꯖꯥꯛ ꯇꯥꯜꯂꯨꯔꯤꯔꯣ? ꯑꯉꯥꯡꯁꯤꯡꯗꯨꯅ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ? ꯇꯥ ꯒꯨꯂꯥꯞꯄꯤ, ꯑꯩꯒꯤꯅꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕ ꯂꯝ ꯑꯗꯣ ꯐꯠꯈꯤꯗ꯭ꯔꯕ ꯀ꯭ꯋꯥꯛ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯃꯨꯜꯍꯧꯔꯦꯅꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯃꯠꯇ ꯊꯥꯕꯁꯨ ꯌꯥꯗꯕ, ꯃꯇꯝ ꯀꯌꯥꯗꯒꯤ ꯇꯥꯗꯅ ꯂꯩꯕ ꯅꯥꯄꯤ ꯁꯤꯡꯕꯤ ꯁꯨꯡꯃꯣꯡꯂꯕ ꯂꯝ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯄꯤꯁꯜꯂꯛꯂꯦ꯫ ꯇꯥꯗꯒꯤ ꯇ꯭ꯔꯦꯛꯇꯔꯗꯣ ꯌꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇ ꯈꯣꯏꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯍꯣꯏꯅꯦ, ꯇ꯭ꯔꯦꯛꯇꯔꯕꯨꯗꯤ ꯈꯣꯏꯕꯤꯒꯦꯅꯦ, ꯑꯗꯨꯒ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯗꯨꯗꯤ ꯎꯁꯤꯠꯃꯟꯗꯦꯍꯦ꯫ ꯅꯪꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯅꯦ? ꯐꯔꯦ, ꯂꯥꯛꯑꯣꯁꯦ ꯆꯠꯂꯁꯤ, ꯂꯝꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ, ꯑꯗꯨꯒ ꯑꯩ ꯈꯣꯏꯕꯤꯒꯦ ꯇ꯭ꯔꯦꯛꯇꯔꯗꯣ꯫ ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯅꯪ ꯍꯥꯟꯅ ꯄꯥꯏꯌꯣ꯫ ꯇꯥ ꯒꯨꯂꯥꯞꯄꯤ ꯑꯗꯨꯅ ꯇ꯭ꯔꯦꯛꯇꯔ ꯈꯣꯏꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯄꯟꯕ ꯑꯃ ꯍꯦꯛ ꯐꯪꯅꯔꯝꯃꯤ꯫ ꯀꯗ꯭ꯔꯛ ꯀꯗ꯭ꯔꯛ ꯂꯥꯎꯅ ꯄꯟꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯥꯝꯃꯒ ꯌꯦꯡꯕꯗ ꯃꯗꯨꯗꯤ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯑꯂꯪꯕ ꯁꯅꯥꯇ ꯊꯜꯂꯕ ꯆꯐꯨ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯩ, ꯆꯔꯣꯏ, ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩꯍꯦ꯫ ꯃꯣꯏꯒꯤ ꯀ꯭ꯋꯥꯛ ꯃꯇꯩ ꯃꯅꯥꯎꯗꯨꯅ ꯍꯨꯟꯗꯣꯛꯑꯝꯕ ꯂꯝꯁꯤꯗꯤ ꯁꯅꯥ ꯊꯣꯛꯄ ꯂꯝ ꯑꯣꯏꯔꯝꯃꯦꯅꯦ꯫ ꯃꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯔꯝꯂꯦ꯫ ꯁꯅꯥꯁꯦ ꯅꯪꯒꯤꯅꯤꯁꯦ, ꯂꯧꯁꯜꯂꯨ꯫ ꯇꯥ ꯒꯨꯂꯥꯞꯄꯤ, ꯃꯁꯤꯗꯤ ꯑꯩꯒꯤꯇ ꯅꯠꯇꯦꯍꯦ, ꯇꯥꯗꯒꯤꯁꯨꯅꯤ꯫ ꯇꯥꯗꯅ ꯋꯥꯅ ꯈꯣꯏꯕꯗ ꯐꯪꯂꯛꯂꯤꯕꯅꯤ꯫ ꯇꯥꯗꯅ ꯈꯥꯏꯕꯣꯛ ꯑꯃ ꯂꯧꯔꯣ, ꯑꯩꯅ ꯈꯥꯏꯕꯣꯛ ꯑꯃ ꯂꯧꯔꯒꯦ꯫ ꯑꯗꯨꯒꯅꯦ ꯇꯥꯗ, ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯐꯠꯈꯤꯗ꯭ꯔꯕ ꯀ꯭ꯋꯥꯛ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗꯗꯤ ꯇꯥꯍꯜꯂꯛꯄꯗꯤ ꯌꯥꯔꯣꯏꯀꯣ, ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯁꯦꯟꯐꯝ ꯑꯁꯤꯁꯨ ꯃꯣꯏꯅ ꯂꯣꯏꯅꯃꯛ ꯃꯨꯟꯕꯤꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯔꯣꯏ ꯃꯃꯥ ꯃꯆꯥ ꯑꯗꯨꯗꯤ ꯃꯌꯨꯝ ꯃꯀꯩ ꯐꯖꯅ ꯁꯥꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯀꯌా ꯑꯃ ꯂꯥꯡꯁꯤꯟꯖꯗꯨꯅ ꯅꯣꯡꯖꯨ ꯄꯟꯊꯥꯗ ꯃꯄꯥꯟꯗ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯁꯨ ꯎꯆꯦꯛ ꯒꯨꯂꯥꯞꯄꯤ ꯑꯗꯨꯁꯨ ꯆꯔꯣꯏ ꯑꯗꯨꯅ ꯄꯤꯔꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯒꯤ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯃꯁꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯨꯝꯅꯃꯛ ꯂꯥꯡꯁꯤꯟꯖꯗꯨꯅ ꯃꯀꯣꯟꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯇꯥꯔꯁꯨ ꯃꯄꯥꯟꯗ ꯊꯣꯛꯄꯒꯤ ꯃꯊꯧ ꯑꯣꯏꯗꯔꯦ, ꯁꯤꯅꯤꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯕꯨꯛ ꯐꯠꯇꯕ ꯀ꯭ꯋꯥꯛ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯑꯗꯨꯗꯒꯤ ꯑꯐꯪ ꯑꯐꯪꯕ ꯐꯣꯜ ꯃꯣꯜ ꯍꯩ ꯔꯥ ꯄꯨꯔꯛꯇꯨꯅ ꯆꯥꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯀꯟꯅ ꯇꯥꯁꯤꯜꯂꯛꯄ ꯑꯃꯗꯤ ꯂꯦꯟ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯑꯗꯨ ꯍꯟꯅ ꯇꯨꯅ ꯌꯦꯡꯕꯤꯗꯕꯗꯒꯤ ꯂꯧꯐꯝ ꯑꯗꯨ ꯄꯨꯝꯅꯃꯛ ꯄꯠꯇꯨꯅ ꯄꯨꯝꯗꯨꯅ ꯃꯥꯡꯉꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯗꯧꯔꯤꯕꯁꯤꯕꯨ? ꯆꯥꯅꯕꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯅꯣꯡ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯜꯍꯧꯗ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯆꯔꯥ ꯍꯦꯜꯂꯦꯗꯣ꯫ ꯏꯆꯟ ꯆꯔꯣꯏꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤꯕ꯫ ꯏꯆꯟ, ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇꯣ ꯄꯨꯝꯅꯃꯛ ꯇꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯈꯤꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯤꯌꯨꯕ꯫ ꯍꯩ, ꯆꯠꯂꯨ, ꯌꯦꯡꯅꯤꯡꯗꯦ꯫ ꯅꯕꯨꯛ ꯐꯠꯇꯕ ꯀ꯭ꯋꯥꯛ ꯃꯇꯩ ꯃꯅꯥꯎ, ꯅꯈꯣꯏꯅ ꯑꯩꯒꯤ ꯂꯧ ꯃꯨꯟꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ? ꯅꯔꯝꯆꯠ ꯑꯗꯨꯗꯅꯤ ꯉꯁꯤ ꯆꯔꯥ ꯍꯦꯜꯂꯤꯕꯗꯣ꯫ ꯁꯨꯅꯤꯡꯗ꯭ꯔꯒꯗꯤ ꯀꯔꯤ ꯆꯥꯕ ꯐꯪꯒꯅꯤ ꯍꯥꯏꯒꯦ? ꯆꯠꯂꯨ, ꯑꯩꯒꯤ ꯃꯅꯥꯛꯇ ꯀꯔꯤꯝ ꯂꯩꯇꯦ꯫ ꯆꯠꯂꯨ, ꯌꯥꯝ ꯌꯥꯡꯅ ꯆꯠꯈꯣ꯫ ꯀ꯭ꯋꯥꯛ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯒꯨꯂꯥꯞꯄꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯇꯥ ꯒꯨꯂꯥꯞꯄꯤ, ꯆꯥꯅꯕ ꯈꯤꯖꯤꯛꯇꯪ ꯄꯤꯌꯨꯕ꯫ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯂꯩꯖꯗ꯭ꯔꯦ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯄꯣꯠ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯗ ꯈꯤꯖꯤꯛꯇꯪ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯆꯥꯅꯕ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ, ꯆꯔꯥ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯑꯩꯈꯣꯏ ꯈꯪꯉꯦ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯔꯤꯃꯠꯇ ꯂꯩꯖꯗꯦ ꯏꯆꯟ꯫ ꯑꯩꯗꯤꯅꯦ
Isan charoina piraga charibani. Mahakna pibirakpa ngatani. Aigidi karimata laizade. Nong nungsit matamninane. Mingonda pitokraga ai amuk chara helaugadra haina pakhatlibani. Agisidagi khara yangna chatpikhro. Afang charaga lainaba hono. Masi pumnamak ase nangna lanbadagi pumnamak thoklaglibani. Nangna ahenba pamlubadagi aikhoi ngasi legna toedana. Pharenane se chara hele. Lam adusu nongnai nungsit matamda kandadana chabaga thakpaga tawdana leirabanina pumnamak tumna mangkhre. Asomdana sarwai aduna kwak matay manawgi sanamnabagi damakta pholmol khara pubiraklami khantharubada mahaksa nungairaktra male. Isi kwak, ako'y basin amaga saunaraga karigumba kanaba amata laiti. Aduna, isi ho'y sana magkarikurag basin. Ay bu amuk tagakpiw. Ay namihaw ka na masaurubadagi nagilam aduso mulbiredo. Nasidagi nini nagilam adu nang na adung lauzaro. Ako'y gidudi adung laizara sano nang na adung pumna mag-iying silo. Matawa sumna makoy mayam nungaina amaga pumnamak alay tayeng na duna sami na duna laiki matang asida wari asisuloy sinjare thagat sari.